Tungan social media ki maruoiba I pau khara khangacharaga miyamda share tawjage Senapati ki Liangmei khulgi yum tararom Kuki singna Thugairamle May 2023 dagi Manipur ki yellow phurup maitai da onsinduna akanba lan leptana satharagliba Kuki lamen tumenba singna phurup asigi khakta natana Senapati district ki Marianmai hairaga su khangnaba Liangmei khulgi khunja singi yum tararom inthuduna akai atoi thogalambata natana makhoina maitai sing khakta natana nungsi chanana laiminariba singmi phurup amadasu au ba sikpagi thong sing satharaglabra haibagi wahang maikai gyadagi hangnaraglei Thaudoka singarang nung thilpung amarom tarakpada Senapati district ki khuladu thokibani hairi Thaudoka si village ki headman khanabagi matangda tamaida pangthokpa miyamgi mifam amada saruk yanabagi damakta khul adugi miyoi ayamba mafam adu thadoktuna tamaida sarthingagi talakta Kuki lamhen tumhenba sing aduna laktuna khul adugi yum tararom thugaiduna amasung inthuduna amangata kaya thogalambani hairi Adum oinamak Kuki singa sathakiba thong aduda khunja singa dudi asoga panamata yahodre hairi Thaudoka sibu thogalambada senaba Kuki singa duna khulladugi mihu singa wari sanasi haiduna lakpada nakal anigi marakta khut thanaduna khana senaba kaya thoki hairi Thaudoka dugi pau hek tabaga Senapati district ki police ki personnel sing sangsinduna ungkhanariba nakal anigi miyoi sing control tawduna laksin ki hairi Panba yabadi thas ki tang tareta ke lungriam khulda leibi Liangmei Naga Nupi amana JCP sizinaduna masagi maramda yum sanaba thorang torpadasu Kuki lamhen tumhenba miyoi sing laktuna athingba pirambatanatana Nupi asibusu phuramki aduga mahangna paijaba mobile phone phawba Thugairamle thautok sing thokibadagi madudagi thorakpa wathok sing hojik phawba nemthatribani BJP ki spokesperson SureshKumar Ngangluba phajadaba wahi wata sing sizinaduna karim ka thainaruba naurim thong samusang lairambi lairaktagi sahi nifuram surabi nupi ama Loukhakhre hairi BJP ki spokesperson Ngangluba SureshKumar bu saidunu Facebook ta post thagaluba naurim thong samusang lairambi lairaktagi kaithel lakpam ongbi sapana mapuroiba ke singkhai mangangbu sip judicial Imphal West na numit mangani ki police custody remand pibi naba Imphal PS na prayer tawrakre Haukiba January ki tarik ani da Facebook ta thagalakhiba video amada yumpham oiduna BJP ki spokesperson SureshKumar na January ki tarik 8 ta Imphal Police Station wakalakhibadagi thas ki tang mapanda Imphal Police Station ki team amana sapana bu phagathibani hairi Imphal Police Station ki maikedi court ta thagalakhiba prayer note amada pallibadi SureshKumar na interview amada nupi bu hantana yengbagi wangang amagi video clip thengnarubadagi kaithel lakpam sapana na sauning manbadagi mahaki Facebook account da BJP ki spokesperson SureshKumar ki ija sokpa yaba wahi wata sizinaduna thagalubani hairiba post asida SureshKumar amadi BJP da atamnana mingsa thinaba honarakle haina complaint tawrakhibani hairi Manipur ki nauna khallaba governor Ajay Kumar Balana More da satuna tungan phurup ki lusingba singa unakhibaga loinina More da laiba border gate number 1 amadi 2 yauna border pillar number IT amadi IT1 manak nangna khariba ngamkhai sambal gi phibam haktengnana yengsinkhre nakal amoramda constitution ki article 3 gi makhada Kuki zo singi tungan ba union territory sembiu haiba memorandum sing pisinkhre hairi Assam ki Dibrugarh da thatara ki angang amada ahanba oina China da ki nauna sandorokliba virus HMPV case thengnakhre hairi